Siya mga ere sapsan nang Sila ilay ka. po siyang hila. La ito. Silit. Lay ka li. Oh, yay. Ano na yan? 무슨 따라한다 옥절이 나는 시우다 어자 이곳은 President Progressive Writers Association Manipur Busu Taramna Okcheri Loinana ngasi larik ani sibu masal takpigada gi mingoina ngachara nungshira ba ai gi khungang laik sibu leina bigada ba Moirangthen Nedrajit Saitan and Nerod Amadi Aiba Ozabu Sitarama Okjari Nungshira Bai Kunsibu Nyabiga Dabi Ja Chawba Ngai Orang kasi mga ka-artist ko rin ang sinibiki ba din ako nila ako si
ꯂꯩꯈꯤꯗ꯭ꯔꯕ ꯍꯤꯒꯥꯝ ꯀꯦꯁꯣꯔ ꯁꯤꯟꯍꯥ ꯍꯥꯏꯕ ꯂꯥꯏꯔꯤꯛ ꯑꯅꯤꯁꯤꯕꯨ ꯏꯕꯤꯔꯤꯕꯤ ꯋꯥꯇꯥꯗꯒꯤ ꯍꯤꯒꯥꯝ ꯖꯥꯒꯨꯖꯤꯄꯇꯤꯒꯤ ꯃꯄꯨꯔꯣꯏꯕꯅꯤ ꯅꯤꯡꯁꯤꯡꯕꯒꯤ ꯊꯧꯔꯝ ꯃꯔꯤ ꯁꯨꯕꯅꯤ ꯑꯩꯈꯣꯏꯅ ꯂꯩꯈꯤꯗ꯭ꯔꯕ ꯄꯨꯝꯅꯃꯛꯄꯨ ꯑꯩꯈꯣꯏꯅ ꯍꯤꯡꯍꯟꯖꯅꯤꯡꯉꯤ ꯐꯤꯖꯤꯀꯦꯜꯂꯤ ꯃꯥꯕꯨ ꯍꯤꯡꯍꯟꯕꯁꯤꯗꯤ ꯑꯣꯏꯊꯣꯛꯇ꯭ꯔꯦ ꯀꯩꯅꯣꯒꯤ ꯍꯧꯅꯁꯥ ꯑꯣꯏꯅ ꯑꯗꯨꯒ ꯃꯑꯣꯡ ꯑꯃꯗ ꯅꯠꯇ꯭ꯔꯒ ꯑꯃꯗ ꯂꯩꯈꯤꯗ꯭ꯔꯕꯕꯨ ꯍꯤꯡꯍꯟꯗꯨꯅ ꯊꯝꯕ ꯍꯤꯡꯍꯟꯖꯅꯤꯡꯕ ꯍꯥꯏꯕꯁꯤꯅ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯍꯤꯡꯍꯧꯔꯤꯕ ꯑꯩꯈꯣꯏꯒꯤ ꯍꯧꯅꯁꯥ ꯑꯩꯈꯣꯏꯒꯤ ꯀꯅꯥꯅ ꯃꯨꯔꯇꯤꯒꯤ ꯃꯁꯛ ꯑꯣꯏꯅ ꯍꯤꯡꯗꯨꯅ ꯂꯩꯍꯟꯅꯤ ꯀꯅꯥꯅ ꯐꯨꯠꯕꯣꯜ ꯇꯣꯔꯅꯥꯃꯦꯟꯒꯤ ꯃꯅꯥꯛꯇ ꯄꯤꯕ ꯂꯥꯏꯔꯤꯛꯀꯤ ꯃꯅꯥꯛꯇ ꯄꯤꯕ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯂꯩꯈꯤꯗꯕꯁꯦ ꯃꯥꯒꯤ ꯃꯃꯤꯡꯁꯤꯡ ꯊꯥꯗꯨꯅ ꯂꯩꯅꯤꯡꯕ ꯊꯨꯡꯅꯤꯡꯕ ꯑꯁꯤ ꯍꯧꯅꯁꯥꯅꯤ ꯑꯁꯤ ꯄꯨꯝꯅꯃꯛ ꯂꯩꯈꯤꯗ꯭ꯔꯕꯁꯤꯡꯒꯤ ꯃꯐꯝꯗ ꯑꯍꯤꯡꯕꯁꯤꯡꯅ ꯇꯧꯒꯗꯕꯅꯤ ꯂꯩꯈꯤꯗ꯭ꯔꯕ ꯑꯗꯨꯅ ꯂꯩꯈꯤꯗ꯭ꯔꯕ ꯃꯁꯥꯕꯨ ꯅꯤꯡꯁꯤꯡꯅꯅꯕ ꯇꯧꯖꯔꯛꯄ ꯍꯥꯏꯕꯁꯤ ꯑꯣꯏꯊꯣꯛꯈ꯭ꯔꯕꯅꯤ ꯉꯁꯤꯒꯤ ꯊꯧꯔꯝ ꯑꯁꯤ ꯅꯣꯡꯁꯤꯡ ꯌꯥꯝꯅ ꯇꯥꯒꯅꯤ ꯍꯥꯏꯕ ꯑꯃꯗꯤ ꯇꯥꯕ ꯃꯇꯝꯒꯤ ꯌꯥꯝꯅ ꯆꯦꯜꯂꯕ ꯃꯇꯝ ꯑꯣꯏꯕ ꯑꯃꯗꯤ ꯁꯨꯇꯤꯒꯤ ꯅꯨꯃꯤꯠ ꯑꯣꯏꯗ꯭ꯔꯕ ꯃꯔꯝ ꯑꯁꯤꯅ ꯑꯩꯈꯣꯏꯒꯤ ꯃꯦꯝꯕꯔꯁꯤꯡ ꯀꯌꯥꯅ ꯇꯥꯛꯄꯤꯔꯛꯄ ꯌꯥꯎꯒꯗꯕꯗ ꯌꯥꯎꯕ ꯉꯝꯖꯗꯕ ꯃꯇꯝꯒꯤ ꯈꯨꯗꯣꯡꯆꯥꯗꯕ ꯃꯌꯥꯝ ꯑꯃ ꯄꯤꯅꯅ ꯂꯩꯕ ꯊꯧꯒꯥꯏ ꯃꯌꯥꯝꯗꯒꯤ ꯑꯩꯈꯣꯏꯒꯤ ꯊꯧꯔꯝ ꯑꯁꯤ ꯃꯄꯨꯡꯗꯤ ꯐꯥꯔꯦ ꯄꯤꯛꯊꯅ ꯐꯝꯃꯦ ꯑꯩꯈꯣꯏꯒꯤ ꯀꯥ ꯑꯁꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯌꯥꯝꯅ ꯇꯣꯏꯅ ꯃꯔꯨꯑꯣꯏꯕ ꯃꯤꯑꯣꯏ ꯉꯥꯛꯇꯅꯤ ꯄꯨꯛꯅꯤꯡꯕꯨ ꯊꯧꯒꯠꯄꯤꯔꯤꯕ ꯑꯩꯈꯣꯏꯒꯤ ꯑꯏꯕꯤꯕꯨ ꯑꯃꯗꯤ ꯋꯥꯉꯥꯡꯂꯣꯏꯁꯤꯡꯕꯨ ꯑꯩꯈꯣꯏꯒꯤ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄꯤꯕꯅꯤ ꯃꯁꯤ ꯉꯁꯤꯒꯤ ꯊꯧꯔꯝ ꯑꯁꯤ ꯌꯥꯝꯅꯁꯨ ꯆꯝꯃꯤ ꯑꯃꯗꯤ ꯌꯥꯝꯅꯁꯨ ꯆꯝꯗꯦ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯅꯤꯡꯁꯤꯡꯖꯕꯅꯤ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯆꯝꯅ ꯄꯥꯡꯊꯣꯛꯆꯕ ꯑꯗꯨꯒꯨꯝꯕ ꯊꯧꯔꯝ ꯑꯃꯅꯤ ꯃꯁꯤ ꯅꯤꯡꯁꯤꯡꯕꯒꯤ ꯈꯛꯇꯅꯤ ꯑꯩꯈꯣꯏꯒꯤ ꯅꯨꯡꯒꯤ ꯑꯣꯏꯕ ꯋꯥ ꯍꯥꯏꯕꯕꯨ ꯅꯨꯡꯁꯤꯕꯒꯤ ꯃꯁꯛꯅꯤ ꯑꯗꯨꯒ ꯉꯁꯤꯒꯤ ꯋꯥꯔꯤ ꯃꯆꯥ ꯑꯃꯗꯤ ꯁꯩꯔꯦꯡ ꯑꯁꯤ ꯑꯩꯈꯣꯏꯅ ꯋꯥꯔꯤ ꯃꯆꯥ ꯈꯪꯗꯦ ꯁꯩꯔꯦꯡ ꯈꯪꯗꯦ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯃꯤꯑꯣꯏꯕꯒꯤ ꯍꯛꯊꯦꯡꯅꯕ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯃꯌꯥꯝ ꯑꯃ ꯑꯩꯈꯣꯏꯅ ꯊꯦꯡꯅꯔꯒ ꯅꯨꯄꯥꯒꯤ ꯂꯩꯈꯤꯗꯕ ꯃꯔꯤꯁꯨꯕ ꯀꯨꯝꯑꯣꯟꯗ ꯃꯩꯅ ꯄꯥꯡꯊꯣꯛꯏꯕ ꯂꯥꯏꯔꯤꯛ ꯂꯩꯅꯕꯒꯤ ꯊꯧꯔꯝ ꯑꯁꯤꯗ ꯃꯌꯥꯏ ꯇꯥꯡꯕꯟꯒꯤ ꯈꯨꯡꯒꯪꯗ ꯂꯦꯡꯁꯤꯟꯕꯤꯔꯤꯕ ꯑꯣꯖꯥ ꯑꯅꯤ ꯂꯣꯏꯅꯕ ꯂꯥꯡꯒꯣꯜ ꯏꯕꯣꯌꯥꯏꯃ ꯑꯦꯗꯚꯥꯏꯖꯔ ꯄ꯭ꯔꯣꯒ꯭ꯔꯦꯁꯤꯞ ꯔꯥꯏꯇꯔꯁ ꯑꯦꯁꯣꯁꯤꯌꯦꯁꯟ ꯃꯅꯤꯄꯨꯔ ꯑꯗꯨꯒ ꯑꯅꯤꯁꯨꯕ ꯏꯕꯣꯁꯅꯥ ꯈꯨꯃꯟ ꯄ꯭ꯔꯁꯤꯗꯦꯟ ꯄ꯭ꯔꯣꯒ꯭ꯔꯦꯁꯤꯞ ꯔꯥꯏꯇꯔꯁ ꯑꯦꯁꯣꯁꯤꯌꯦꯁꯟ ꯃꯅꯤꯄꯨꯔꯕꯨ ꯑꯍꯥꯟꯕꯁꯨ ꯂꯩꯅ ꯈꯨꯟꯁꯨ ꯑꯣꯏꯅ ꯉꯝꯖꯔꯤ ꯑꯗꯨꯒ ꯂꯣꯏꯅꯅ ꯑꯇꯣꯞꯄ ꯂꯥꯏꯔꯤꯛ ꯑꯃ ꯇꯥꯛꯄꯤꯒꯗꯧꯔꯤꯕ ꯏꯁꯥ ꯆꯥꯎꯕ ꯉꯥꯏꯈꯤꯅꯤ ꯍꯥꯏꯕ ꯂꯥꯏꯔꯤꯛꯁꯤ ꯇꯥꯛꯄꯤꯒꯗꯧꯔꯤꯕ ꯑꯣꯖꯥ ꯃꯔꯥꯝꯊꯦꯝ ꯅꯠꯇ꯭ꯔꯗꯤ ꯔꯥꯏꯇꯔ ꯂꯩꯅꯕ ꯑꯃꯗꯤ ꯑꯩꯅ ꯑꯃꯁꯨ ꯑꯣꯏꯕ ꯑꯣꯖꯥꯕꯨꯁꯨ ꯑꯍꯥꯟꯕꯃꯛꯇꯗ ꯏꯀꯥꯏꯈꯨꯝꯅ ꯄꯨꯖꯔꯤ ꯂꯣꯏꯅ ꯀꯣꯛ ꯉꯝꯖꯔꯤ ꯑꯗꯨꯅ ꯉꯁꯤꯒꯤ ꯊꯧꯔꯝ ꯑꯁꯤꯕꯨ ꯃꯄꯨꯡ ꯐꯥꯅꯕꯒꯤꯗꯃꯛꯇ ꯃꯥꯡꯗ ꯂꯪꯁꯤꯟꯕꯤꯔꯕ ꯑꯩꯕꯨ ꯆꯥꯡꯅꯅ ꯇꯥꯛꯄꯤꯕ ꯉꯝꯕ ꯃꯇꯤꯛ ꯆꯥꯔꯕ ꯃꯌꯥꯝꯁꯤꯡ ꯃꯐꯝꯗꯁꯨ ꯏꯀꯥꯏꯈꯨꯝꯅ ꯄꯨꯖꯔꯤ ꯑꯩ ꯊꯣꯏꯗꯣꯛ ꯌꯥꯝ ꯍꯩꯗꯅ ꯌꯥꯝ ꯈꯪꯗꯅ ꯂꯥꯏꯔꯤꯛꯁꯤꯒꯤ ꯃꯔꯝꯗ ꯉꯥꯡꯖꯒꯗꯧꯕ ꯅꯠꯆꯗꯦ ꯁꯨꯝꯅꯇꯪꯒꯤ ꯂꯥꯏꯔꯤꯛꯁꯤ ꯄꯥꯔꯕ ꯃꯇꯨꯡꯗ ꯑꯩꯒꯤ ꯊꯃꯣꯏꯗ ꯀꯔꯤ ꯐꯥꯎꯔꯛꯏ ꯂꯥꯏꯔꯤꯛꯁꯤꯡ ꯑꯁꯤꯗ ꯑꯩꯒꯤ ꯏꯍꯨꯜ ꯑꯩꯒꯤ ꯏꯃꯣꯁꯟꯁ ꯂꯥꯏꯔꯤꯛꯁꯤ ꯄꯥꯔꯕ ꯃꯇꯨꯡꯗ ꯑꯩꯒꯤ ꯐꯤꯂꯤꯡꯁꯤꯡꯗꯨ ꯐꯣꯡꯗꯣꯛꯅ ꯐꯣꯡꯅꯕꯗꯨꯅ ꯍꯦꯟꯅ ꯑꯩ ꯃꯤꯠꯌꯦꯡ ꯊꯝꯖꯔꯤ ꯑꯍꯥꯟꯕꯃꯛꯇꯗ ꯕꯨꯙꯤꯄꯇꯤꯒꯤ ꯂꯥꯏꯔꯤꯛꯁꯤꯡ ꯑꯍꯥꯟꯕ ꯂꯥꯏꯔꯤꯛꯅꯤ 2020ꯗ ꯐꯣꯡꯈꯤꯕ ꯂꯥꯏꯔꯤꯛꯅꯤ ꯂꯥꯏꯔꯤꯛ ꯑꯃꯁꯤꯃꯗꯤ ꯑꯩ ꯊꯦꯡꯅꯖꯗ꯭ꯔꯤ ꯉꯥꯏꯈꯤꯁꯤ ꯍꯥꯏꯔꯤꯕꯅꯤ ꯑꯩꯈꯣꯏꯒꯤ ꯏꯄꯨꯔꯣꯏꯕ ꯅꯨꯄꯥ ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤꯅ ꯋꯥꯔꯤ ꯁꯥꯟꯅꯕ ꯃꯇꯝꯗ ꯄꯤꯔꯤꯕ ꯃꯆꯥꯅꯨꯄꯥ ꯑꯗꯨ ꯏꯆꯥꯁꯤ ꯑꯩꯈꯣꯏ ꯆꯥꯎꯕ ꯉꯥꯏꯈꯤꯁꯤ ꯏꯆꯥꯒꯤ ꯃꯄꯥꯟ ꯆꯥꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯏꯆꯥ ꯆꯥꯎꯕ ꯉꯥꯏꯈꯤꯁꯤ ꯍꯥꯏꯕ ꯑꯗꯨꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯃꯅꯨꯡꯁꯤꯗ ꯌꯥꯎꯔꯤꯕ ꯑꯗꯨꯒꯨꯝꯕ ꯃꯃꯤꯡ ꯑꯃꯈꯛꯇꯅꯤ ꯏꯆꯥ ꯆꯥꯎꯕ ꯉꯥꯏꯈꯤꯁꯤ ꯍꯥꯏꯔꯤꯕꯁꯦ ꯑꯗꯨꯒ ꯂꯥꯏꯔꯤꯛ ꯑꯁꯤꯒꯤ ꯃꯤꯡꯊꯣꯜꯁꯤ ꯑꯩꯅ ꯄꯤꯅꯤꯡꯕꯗꯤ ꯄꯨꯟꯁꯤ ꯂꯝꯕꯤꯗ ꯍꯥꯏꯕꯒꯨꯝꯕ ꯑꯁꯤꯒꯨꯝꯕ ꯃꯃꯤꯡ ꯑꯃꯗ ꯄꯤꯅꯤꯡꯉꯤ ꯃꯔꯝꯗꯤ ꯑꯩꯈꯣꯏꯒꯤ खितंग इसा चाव ngaiki हाइबसी वारी मनुंगा खितंग आइना कय हानि सुना फातब्रा हाइसुन खजु देनि तसेना वारी सी पावदि
ꯑꯩꯈꯣꯏꯒꯤ ꯋꯥꯔꯤꯁꯤ ꯑꯩꯈꯣꯏꯒꯤ ꯔꯥꯙꯥꯔꯥꯅꯤ ꯔꯥꯙꯥ ꯅꯠꯇ꯭ꯔꯒ ꯔꯥꯙꯥꯔꯥꯅꯤ ꯃꯍꯥꯛꯁꯤ ꯑꯩꯈꯣꯏꯒꯤ ꯇꯣꯝꯕꯁꯤꯅ ꯃꯍꯥꯛꯀꯤ ꯑꯍꯥꯟꯕ ꯅꯨꯄꯤꯁꯤ ꯑꯩꯈꯣꯏꯒꯤ ꯑꯅꯥꯕ ꯑꯀꯟꯕ ꯑꯃꯅ ꯂꯩꯈꯤꯗ꯭ꯔꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏꯒꯤ ꯔꯥꯙꯥꯁꯤ ꯑꯩꯈꯣꯏꯒꯤ ꯍꯥꯏꯅ ꯁꯤꯡꯅꯗꯅ ꯊꯦꯡꯅꯔꯨꯕꯗꯒꯤ ꯑꯩꯈꯣꯏꯒꯤ ꯔꯥꯙꯥꯁꯤ ꯂꯧꯔꯛꯄꯅꯤ ꯔꯥꯙꯥꯁꯤ ꯂꯧꯔꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯃꯃꯥꯡꯗ ꯑꯏꯕ ꯑꯩꯒꯤ ꯑꯃꯗꯤ ꯂꯩꯀꯥꯏꯒꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯏꯕꯨꯡ ꯏꯄ꯭ꯋꯥ ꯄꯨꯝꯅꯃꯛꯅ ꯃꯇꯝ ꯆꯥꯅ ꯂꯦꯡꯕꯤꯔꯛꯇꯅ ꯑꯩꯒꯤ ꯊꯧꯔꯝ ꯑꯁꯤꯕꯨ ꯃꯄꯨꯡ ꯐꯥꯍꯟꯕꯤꯕ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏꯖꯩ ꯊꯥꯒꯠꯆꯔꯤ ꯑꯩꯒꯤ ꯅꯨꯡꯁꯤꯔꯕ ꯈꯨꯡꯒꯪ ꯑꯅ ꯍꯥꯏꯕ ꯂꯥꯏꯔꯤꯛꯁꯦ ꯑꯩꯅ ꯌꯨꯝꯂꯣꯝꯒꯤ ꯍꯥꯏꯗꯤ ꯏꯄꯥꯝꯂꯣꯝꯒꯤ ꯑꯩꯅ ꯊꯦꯡꯅꯔꯛꯈꯤꯕ ꯄꯨꯝꯅꯃꯛ ꯑꯗꯨꯕꯨ ꯁꯩꯊꯥꯗꯨꯅ ꯏꯖꯕ ꯑꯣꯖꯥꯁꯤꯡꯅꯁꯨ ꯇꯥꯛꯄꯤꯒꯦꯔꯥ ꯍꯥꯏꯕꯤꯈ꯭ꯔꯦ ꯑꯗꯨꯒ ꯂꯩꯍꯧꯔꯤꯕ ꯍꯧꯔꯛꯏꯕ ꯏꯆꯥ ꯏꯁꯨꯁꯤꯡꯅ ꯑꯍꯟꯁꯤꯡ ꯍꯥꯏꯕꯗꯤ ꯏꯕꯨꯙꯧ ꯏꯄꯨ ꯄꯣꯛꯄ ꯏꯕꯨꯙꯧꯅ ꯀꯗꯥꯏꯗꯒꯤ ꯂꯥꯛꯏ ꯀꯃꯥꯏꯅ ꯇꯧꯏ ꯍꯥꯏꯕꯒꯤ ꯀꯩꯅꯣꯁꯤꯡꯁꯦ ꯑꯩꯅ ꯁꯤꯗꯩꯗ ꯇꯥꯛꯆꯕ ꯊꯝꯖꯤꯜꯍꯧꯕꯅꯤ ꯑꯗꯨꯒ ꯑꯅꯤꯁꯨꯕ ꯂꯥꯏꯔꯤꯛ ꯑꯁꯦ ꯑꯩꯅ ꯏꯄꯨꯔꯣꯏꯕꯅ ꯂꯩꯈꯤꯗ꯭ꯔꯕ ꯃꯇꯨꯡꯗ ꯍꯥꯏꯗꯤ ꯃꯥꯅ ꯄꯤꯛꯏꯉꯩꯗ ꯏꯃꯥꯄꯣꯛ ꯏꯄꯣꯛ ꯑꯃꯗꯤ ꯏꯃꯥ ꯃꯈꯣꯏ ꯑꯍꯨꯝꯅ ꯌꯥꯝꯅ ꯋꯥꯅ ꯃꯤ ꯑꯃꯃꯝ ꯑꯣꯏꯅꯕ ꯃꯆꯥꯁꯤꯡꯁꯤꯕꯨ ꯁꯦꯝꯖꯔꯛꯄ ꯑꯗꯨꯕꯨ ꯌꯥꯝꯅ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄ ꯑꯣꯏꯅ ꯑꯩꯅ ꯅꯤꯡꯁꯤꯡꯖꯗꯨꯅ ꯃꯥꯒꯤ ꯀꯨꯝꯍꯩ ꯍꯧꯔꯛꯐꯝꯁꯦ ꯑꯩꯅ ꯑꯉꯥꯡꯁꯤꯡꯁꯤꯅ ꯈꯪꯖꯅꯕꯅ ꯑꯩꯅ ꯑꯗꯨꯝ ꯊꯝꯖꯤꯟꯖꯍꯧꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯑꯣꯖꯥꯅ ꯍꯥꯏꯕꯤꯈꯤꯕ ꯉꯁꯥꯏꯒꯤ ꯑꯩꯅ ꯀꯩꯅꯣ ꯇꯧꯔꯤꯕꯁꯦ ꯃꯃꯩ ꯃꯀꯣꯛ ꯈꯪꯉꯛꯇꯕꯁꯦ ꯑꯩꯅ ꯁꯤꯒꯤ ꯂꯥꯏꯔꯤꯛꯁꯦ ꯐꯤꯔꯣꯏ ꯅꯪꯅꯕ ꯐꯣꯡꯒꯦꯅ ꯑꯩꯅ ꯈꯟꯈꯤꯕ ꯑꯩꯅ ꯈꯟꯖꯕ ꯍꯥꯏꯇꯥꯔꯦ ꯐꯤꯔꯣꯏꯁꯤꯗ ꯅꯪꯅꯅꯕ ꯃꯌꯥꯝꯗ ꯌꯦꯡꯖꯒꯦꯅ ꯏꯕꯁꯤꯗꯒꯤ ꯂꯩꯈꯤꯗ꯭ꯔꯕ ꯁꯤꯒꯤ ꯃꯇꯝꯁꯤꯗ ꯑꯩꯁꯦ ꯑꯣꯄꯔꯦꯁꯟ ꯇꯧꯕ ꯅꯥꯕ ꯑꯗꯨꯏꯗꯨꯅ ꯀꯣꯛꯁꯦ ꯍꯥꯏꯕꯗꯤ ꯀꯣꯛꯁꯦ ꯈꯪꯉꯛꯇꯕ ꯏꯔꯤꯁꯦ ꯊꯨꯝꯃꯤꯔ ꯂꯥꯜꯂꯤꯔꯒ ꯈꯪꯉꯛꯇꯕꯒꯤ ꯃꯇꯥꯡ ꯑꯃ ꯊꯣꯛꯈ꯭ꯔꯦ ꯑꯣꯖꯥꯁꯤꯡ ꯉꯥꯛꯄꯤꯒꯅꯤ ꯑꯗꯣ ꯑꯩꯒꯤ ꯂꯥꯏꯔꯤꯛꯁꯤꯗ ꯔꯥꯙꯥꯔꯥꯅꯤꯅ ꯊꯝꯖꯔꯤꯕꯁꯤꯒꯤ ꯃꯔꯝꯗꯤ ꯑꯩꯒꯤ ꯏꯕꯣꯛꯀ ꯏꯃꯥꯒꯅ ꯑꯩꯒꯤ ꯃꯤꯡꯁꯦ ꯔꯥꯙꯥꯔꯥꯅꯤꯅ ꯀꯧꯔꯝꯃꯦ ꯏꯃꯥꯒ ꯏꯕꯣꯛꯀꯅ ꯂꯩꯈꯤꯗ꯭ꯔꯕ ꯃꯇꯨꯡꯗ ꯑꯩꯒꯤ ꯃꯤꯡꯁꯦ ꯃꯨꯠꯈ꯭ꯔꯕꯁꯤꯗ ꯑꯩꯅ ꯅꯨꯡꯁꯤꯖꯕꯗꯒꯤ ꯃꯥꯡꯈꯤꯗꯅꯕ ꯑꯩ ꯂꯥꯏꯔꯤꯛ ꯑꯁꯤꯗ ꯑꯩꯒꯤ ꯃꯤꯡꯁꯦ ꯔꯥꯙꯥꯔꯥꯅꯤ ꯔꯥꯙꯥꯅ ꯑꯩꯅ ꯁꯨꯝ ꯄꯟꯖꯔꯒ ꯏꯖꯔꯦ ꯑꯗꯨꯒ ꯑꯩ ꯏꯆꯥꯅꯨꯄꯥ ꯑꯅꯤꯁꯤꯒꯤ ꯃꯃꯤꯡꯁꯦ ꯃꯕꯣꯛꯅ ꯌꯥꯝꯅ ꯅꯨꯡꯁꯤꯖꯅ ꯏꯆꯥꯅꯨꯄꯥ ꯑꯍꯟꯁꯦ ꯍꯦꯔꯣꯆꯟꯗ꯭ꯔꯅ ꯊꯣꯜꯂꯝꯃꯤ ꯑꯗꯣ ꯑꯗꯨꯒꯤ ꯍꯦꯔꯣꯆꯟꯗ꯭ꯔ ꯍꯥꯏꯕꯁꯦ ꯍꯧꯖꯤꯛꯅ ꯄꯥꯁꯨꯅ ꯁ꯭ꯀꯨꯜꯗꯗꯤ ꯁ꯭ꯀꯨꯜꯃꯛ ꯆꯠꯂꯦ ꯑꯗꯨꯗꯨꯅ ꯃꯌꯥꯝꯁꯤꯅ ꯈꯪꯗꯕꯗꯣ ꯑꯩꯅ ꯂꯥꯏꯔꯤꯛꯁꯤꯗ ꯑꯩꯅ ꯅꯨꯡꯁꯤꯕꯗꯒꯤ ꯑꯩꯅ ꯊꯝꯖꯤꯟꯖꯕꯅꯤ ꯏꯆꯥꯅꯨꯄꯥ ꯑꯇꯣꯝꯕꯁꯤꯅ ꯃꯕꯣꯛꯁꯤꯅ ꯍꯣꯁꯄꯤꯇꯥꯜꯗꯒꯤ ꯍꯦꯛ ꯄꯨꯔꯛꯄꯁꯨ ꯃꯥꯅ ꯄꯨꯊꯔꯛꯄꯁꯤꯗ ꯉꯁꯤꯗꯒꯤꯗꯤ ꯁ꯭ꯀꯨꯜꯁꯦ ꯕꯤꯗ꯭ꯌꯥꯆꯟꯗ꯭ꯔ ꯀꯧꯔꯕꯅꯤꯀꯣꯅ ꯃꯕꯣꯛꯇ ꯅꯥꯟꯊꯔꯒ ꯐꯣꯟꯕꯤꯕꯒ ꯂꯣꯏꯅꯅ ꯐꯣꯟꯕꯤꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯍꯥꯏꯔꯤꯕ ꯃꯤꯡ ꯑꯁꯦ ꯍꯧꯖꯤꯛꯇꯤ ꯆꯤꯡꯒꯦꯝꯕꯅ ꯃꯄꯥꯅ ꯆꯤꯡꯒꯤ ꯏꯆꯥꯗꯤ ꯏꯪ ꯇꯞꯄꯦꯅ ꯆꯤꯡꯒꯦꯝꯕꯅ ꯊꯣꯜꯂꯝꯕꯗꯒꯤ ꯆꯤꯡꯒꯦꯝꯕꯅ ꯁꯨꯃꯥꯏꯅ ꯆꯠꯂꯦ ꯑꯗꯣ ꯑꯩꯅ ꯂꯥꯟꯈꯤꯕ ꯀꯥꯏꯈꯤꯕ ꯌꯥꯎꯔꯤꯕ ꯄꯨꯝꯅꯃꯛꯁꯦ ꯑꯣꯖꯥꯁꯤꯡꯅ ꯉꯥꯛꯄꯤꯒꯅꯤ ꯁꯤ ꯍꯥꯏꯔꯒ ꯃꯊꯪꯁꯤꯗ ꯃꯥꯒꯤ ꯂꯩꯖꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨꯁꯨ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯔꯤ ꯂꯩꯈꯤꯗ꯭ꯔꯕ ꯑꯣꯖꯥ ꯍꯤꯔꯥꯝ ꯀꯦꯁꯣꯅ ꯏꯔꯝꯕ ꯃꯥꯒꯤ ꯁꯩꯔꯦꯡ ꯂꯥꯏꯔꯤꯛꯇꯒꯤ ꯁꯩꯔꯦꯡꯁꯤꯒꯤ ꯃꯃꯤꯡ ꯊꯥꯎꯃꯩ ꯊꯥꯡꯒꯠꯂꯅꯨ ꯊꯥꯎꯃꯩꯗꯨ ꯊꯥꯅꯤꯡꯒꯨꯝꯅ ꯊꯋꯥꯏꯗꯨꯅ ꯊꯥꯗ꯭ꯔꯤꯉꯩꯗ ꯊꯥꯡꯒꯠꯂꯝꯗ꯭ꯔꯒꯗꯤ ꯊꯝꯂꯝꯂꯒꯅꯤ ꯊꯣꯛꯂꯅꯨ ꯊꯥꯗꯒꯨꯝꯅ ꯊꯋꯥꯏ ꯑꯗꯨ ꯊꯥꯗꯣꯛꯈ꯭ꯔꯕꯁꯨ ꯁꯤꯅ ꯊꯥꯎꯃꯩ ꯑꯅꯤꯁꯨꯕ ꯑꯇꯦꯟꯕ ꯁꯩꯔꯦꯡꯁꯤꯁꯨ ꯂꯝꯕꯤ ꯂꯥꯏꯔꯕꯁꯤꯡꯒꯤ ꯂꯥꯏꯕꯛꯇꯤ ꯂꯣꯏꯁꯤꯟꯕꯤꯗ꯭ꯔꯕ ꯂꯥꯏꯌꯦꯛꯄꯒꯤ ꯂꯥꯏꯅꯤ ꯂꯣꯟꯊꯣꯛꯇꯕꯒꯤ ꯂꯧꯔꯤ ꯂꯣꯏꯅꯅ ꯁꯥꯏꯟꯁꯇꯒꯤ ꯈꯣꯔꯤꯂꯣꯏꯒꯤ ꯃꯥꯏꯀꯩꯗ ꯃꯃꯤꯡ ꯂꯩꯔꯕ ꯑꯣꯖꯥꯁꯤꯡꯒꯤ ꯃꯐꯝꯗ ꯄꯣꯛꯅ ꯈꯨꯔꯨꯝꯖꯩ ꯉꯁꯤ ꯑꯁꯤ ꯑꯩꯒꯤ ꯏꯅꯥꯎꯅꯨꯄꯤ ꯍꯥꯏꯕ ꯇꯥꯏ ꯑꯩꯒꯤ ꯏꯄꯥꯝ ꯂꯝꯗꯝꯒꯤ ꯏꯅꯥꯎꯅꯨꯄꯤꯅꯤ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯂꯥꯏꯔꯤꯛ ꯇꯝꯃꯤꯟꯅꯔꯤ ꯑꯗꯨꯅ ꯃꯥꯒꯤ ꯂꯥꯏꯔꯤꯛ ꯑꯍꯥꯟꯕ ꯐꯣꯡꯕꯁꯦ ꯑꯩ ꯏꯁꯥꯃꯛ ꯌꯥꯎꯖꯩ ꯑꯅꯤꯁꯨꯕꯗꯨꯗꯤ ꯑꯩ ꯌꯥꯎꯍꯧꯖꯩ ꯃꯥꯒꯤ ꯂꯥꯏꯔꯤꯛꯁꯤ ꯃꯔꯨꯑꯣꯏꯅ
ꯌꯨꯝ ꯄꯥꯜꯂꯕ ꯃꯇꯨꯡꯗ ꯏꯕ ꯂꯥꯏꯔꯤꯛ ꯑꯁꯤꯗ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕꯒꯤ ꯌꯥꯝꯅ ꯆꯥꯎꯔꯕ ꯏꯟꯐ꯭ꯂꯨꯌꯦꯟꯁ ꯑꯃꯁꯨ ꯂꯩ ꯍꯥꯏꯕꯁꯦ ꯃꯄꯨꯔꯣꯏꯕꯅ ꯏꯔꯝꯕ ꯁꯩꯔꯦꯡꯁꯤ ꯅꯠꯇꯅ ꯇꯥꯛꯏ꯫ ꯑꯩ ꯉꯁꯤ ꯁꯤꯒꯨꯝꯕ ꯅꯨꯃꯤꯠ ꯑꯁꯤꯗ ꯂꯥꯏꯔꯤꯛ ꯈꯟꯅꯅꯕꯒꯤ ꯅꯨꯃꯤꯠ ꯑꯁꯤꯗ ꯑꯣꯖꯥ ꯂꯩꯈꯤꯗ꯭ꯔꯕ ꯍꯤꯗꯥꯛꯀꯤ ꯁꯨꯝ ꯏꯕꯤꯔꯝꯕ ꯁꯩꯔꯦꯡ ꯃꯇꯦꯛ ꯑꯅꯤꯈꯛꯇꯪ ꯃꯌꯥꯝꯅ ꯃꯐꯝꯗ ꯄꯥꯊꯣꯛꯆꯩ꯫ ꯑꯍꯥꯟꯕꯗ ꯁꯩꯔꯦꯡꯒꯤ ꯃꯃꯤꯡ ꯂꯟ꯫ ꯂꯦꯡꯗ꯭ꯔꯕ ꯂꯟꯗꯤ ꯂꯥꯏꯔꯤꯛꯅꯤ, ꯂꯥꯏꯅ ꯂꯧꯐꯗꯦ ꯂꯥꯏꯔꯤꯛꯀꯤ ꯂꯟ꯫ ꯂꯩ ꯂꯥꯏꯔꯤꯛꯇ ꯂꯣꯏꯅ, ꯂꯥꯏꯔꯤꯛꯄꯥꯛꯇꯁꯨ ꯂꯥꯏꯔꯤꯛ ꯂꯩ, ꯂꯣꯏꯅꯥꯏꯗ꯭ꯔꯕ ꯂꯟ꯫ ꯑꯅꯤꯁꯨꯕꯗ ꯂꯩ꯫ ꯂꯨꯝꯂꯔꯤꯕꯗꯤ ꯂꯩꯗꯨꯅꯤ, ꯂꯨꯝꯂꯤ ꯂꯩ ꯄꯥꯝꯕꯤꯁꯤꯡ ꯑꯗꯨꯅ ꯑꯃ ꯍꯥꯏ ꯑꯩꯈꯣꯏꯒꯤ ꯀꯕꯤꯇꯥ ꯁꯩꯔꯦꯡꯁꯤꯁꯨ ꯑꯩꯈꯣꯏꯅ ꯑꯀꯟꯕ ꯁꯥꯐꯨ ꯃꯌꯥꯝ ꯑꯃꯒꯤ ꯑꯀꯤꯕ ꯐꯪꯉꯕ ꯊꯦꯡꯅꯈ꯭ꯔꯕ ꯃꯇꯨꯡꯗ ꯃꯗꯨꯗꯒꯤ ꯄꯨꯛꯆꯤꯛ ꯆꯤꯛꯅ ꯑꯣꯟꯊꯣꯛꯅ ꯐꯖꯈ꯭ꯔꯕ, ꯑꯣꯟꯊꯣꯛꯅ ꯏꯪ ꯇꯞꯈ꯭ꯔꯕ ꯊꯃꯣꯏ ꯑꯃꯅ ꯐꯥꯎꯔꯛꯄꯁꯤ, ꯃꯁꯤ ꯁ꯭ꯋꯥꯏꯗꯒꯤ ꯂꯥꯛꯄ ꯄꯣꯠꯁꯦ ꯃꯁꯤꯅꯤ ꯍꯥꯏꯗꯅ꯫ ꯑꯗꯨꯒ ꯉꯁꯥꯏ ꯑꯩꯈꯣꯏ ꯔꯟꯙꯤꯔ ꯆꯀ꯭ꯔꯃꯥꯅ ꯋꯥꯁꯋꯥꯠꯀꯤ ꯀꯩꯅꯣꯗꯁꯨ ꯃꯥꯒꯤ ꯀꯩꯅꯣꯁꯦ ꯁ꯭ꯄꯣꯟꯇꯦꯅꯁ overflow of powerful feelings, adagi emotion translated kay ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯈꯨꯗꯣꯜ ꯇꯝꯖꯗꯨꯅ ꯑꯩꯈꯣꯏꯒꯤ ꯂꯥꯏꯁꯤꯗ ꯐꯝꯕꯤꯔꯤꯕꯁꯤꯡꯕꯨ ꯏꯀꯥꯏ ꯈꯨꯝꯅꯖꯈ꯭ꯔꯕ ꯃꯇꯨꯡ ꯑꯁꯤꯗꯗꯤ ꯃꯪꯒꯣꯜꯒꯤ ꯃꯁꯛ ꯑꯣꯏꯔꯕ
ꯌꯥꯏꯐ-ꯊꯧꯅꯤ ꯁꯤꯒꯤ ꯑꯁꯣꯏ-ꯑꯉꯥꯝ ꯌꯥꯎꯗꯅ ꯄꯥꯡꯊꯣꯛꯆꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯒꯤ ꯉꯁꯤꯒꯤ ꯄ꯭ꯔꯁꯤꯗꯦꯟ ꯑꯃꯗꯤ ꯑꯦꯗꯚꯥꯏꯖꯔꯅ ꯂꯝꯖꯤꯡꯕꯤꯔꯒ ꯉꯁꯤꯒꯤ ꯃꯩꯔꯥ ꯑꯁꯤ ꯆꯨꯞꯍꯟꯕꯤꯅꯕꯒꯤꯗꯃꯛꯇ ꯅꯧꯍꯧꯅ ꯅꯤꯡꯁꯤꯡꯖꯔꯤ꯫ ꯑꯗꯩꯁꯤꯗꯁꯨ ꯊꯥꯒꯗꯕ ꯃꯊꯪ ꯂꯩꯁꯨ ꯀꯠꯄꯤꯔꯛꯅꯕ ꯅꯧꯍꯧꯅ ꯅꯤꯡꯁꯤꯡꯖꯔꯤ꯫ ꯉꯁꯤꯒꯤ ꯊꯧꯔꯝ ꯑꯁꯤꯕꯨ ꯃꯄꯨꯡ ꯐꯥꯅꯕꯒꯤꯗꯃꯛꯇ ꯂꯦꯡꯕꯤꯔꯛꯂꯤꯕ ꯄꯨꯝꯅꯃꯛꯅꯁꯨ ꯂꯩ ꯃꯅꯥ ꯑꯃꯃꯝꯇꯪ ꯀꯠꯄꯤꯔꯛꯅꯕꯒꯤꯗꯃꯛꯇ ꯅꯧꯍꯧꯅ ꯅꯤꯡꯁꯤꯡꯖꯔꯤ꯫ ꯃꯇꯝ ꯉꯥꯏꯍꯥꯛ ꯂꯧꯔꯒꯦ꯫ ꯃꯥꯏꯀ꯭ꯔꯣꯐꯣꯟ ꯌꯥꯎꯗꯕꯩꯁꯤꯗꯤ ꯅꯨꯡꯉꯥꯏꯇꯦꯗꯅ꯫ ꯁꯤꯅ ꯈꯣꯟꯖꯦꯜ ꯑꯁꯦꯡꯕ ꯊꯣꯛꯏ꯫ ꯌꯥꯏ ꯑꯗꯨꯝ ꯈꯨꯔꯨꯝꯁꯤ ꯑꯗꯨꯝ ꯀꯣꯜꯂꯁꯨ ꯌꯥꯏ꯫ ꯂꯩꯅꯕꯒꯤ ꯃꯥꯏꯀꯩꯗꯗꯤ ꯅꯨꯡꯉꯥꯏꯔꯣꯏꯕ ꯑꯗꯨ
ꯍꯜꯂꯛꯄꯩ ꯁꯤꯜ ꯑꯝꯇꯪ ꯅꯪꯒꯦ ꯑꯗꯨꯗꯤ ꯍꯜꯂꯛꯑꯦ ꯑꯗꯨꯗꯤ ꯐꯪꯁꯟ ꯑꯣꯏꯕꯗꯤ ꯍꯜꯂꯛꯑꯦ ꯍꯧꯖꯤꯛ ꯈꯣꯡꯒꯤ ꯃꯄꯥꯗ ꯆꯥꯁꯜꯂꯣ ꯑꯩꯈꯣꯏ ꯑꯕꯨꯡ ꯍꯣꯏꯁꯨ ꯃꯈꯣꯡ ꯍꯥꯝꯕꯩꯗꯨ ꯒꯨꯂꯤ ꯂꯩꯔꯒ ꯂꯝꯕꯤꯗꯩ ꯆꯥꯈ꯭ꯔꯣ ꯑꯕꯨꯡꯉꯣ ꯂꯝꯕꯤꯗꯩ ꯆꯥꯈ꯭ꯔꯣ ꯑꯕꯨꯡꯉꯣ ꯌꯥꯝ ꯅꯛꯑꯦ ꯑꯗꯨꯗꯤ ꯂꯣꯏ ꯃꯅꯤꯡ ꯃꯃꯥꯡꯗꯦ ꯃꯥꯅꯦ ꯗꯨꯀꯥꯟꯗ ꯈꯥꯝꯃꯒꯅꯦ ꯁꯥꯏꯠ ꯁ꯭ꯇꯦꯟꯗꯣ ꯁꯥꯏꯠꯀꯤ ꯈꯥꯝꯕꯝꯗꯣ ꯁꯣꯜꯂꯤꯕꯗꯣ ꯍꯣꯇꯦꯜꯗꯣ ꯆꯪꯉꯕ ꯊꯥꯎ ꯌꯥꯎꯔꯝꯅꯤꯅ ꯊꯧ ꯆꯠꯇꯕ ꯐꯔꯦ ꯁꯤꯗꯤ ꯑꯩ ꯈꯤꯇꯪ ꯍꯦꯟꯗꯣꯛꯀꯣ ꯃꯊꯪꯒꯤ ꯂꯩꯔꯛꯇ ꯌꯣꯡꯂꯥꯟꯗꯣ ꯁꯤꯅ ꯑꯩꯈꯣꯏꯒꯤ ꯑꯩꯈꯣꯏ ꯂꯩꯔꯛꯅꯦꯕ ꯌꯣꯡꯂꯥꯟꯗꯨꯗ ꯍꯥꯏꯖꯟꯒꯗꯕ ꯁꯤꯗꯅ ꯅꯣꯏꯒꯤ ꯂꯩꯔꯛ ꯇꯥꯗꯣꯏꯅꯤꯅ ꯁꯤꯅ ꯑꯩꯈꯣꯏ ꯂꯩꯔꯛ